Lanlaima Electronic Hafta Bom Thamjinlamlei Imphal West District ki Moirangkhomda leiba Lanlaima Electronic Hafta ngasi masakhangdaba khulai paibasingna bom ama thamlamlei haidi bom adu dukan adugi center manakta plastic khaw amada haftuna thamlambani haidi bom oiba yai haina chingnaba posak adu leirambadagi dukan asigi miyoisingna police ta pau piraba matung police na yengsinbagi thabak chathabada bom ni haiba khangmngamkhibaga loinana bom adu asoyangam yaudana lauthokre hairi Hojik faubagi oinadi bom adu kanana kari maramgidamakta thamlamlibano haiba khangmangamdri adom oinamak selgi demandga mari leinaba oibe yai haina thajanari Kumza lising am samapan hundraga manga da taunaki ba Silong Accord ki matung laikhidra chairman Isak Sisi Sambuna TS Muiba amasung SS Khaplang na kusam na dun January kuntraga ma thoi lising am samapan marfu de linked kibana NSN gi marakta Khaplang amasung Isak amadi Muiba na lusing bukhang bani thuklaba sun Naga miyam gi political solution amagi damakta hanba leitana hotna ragliba Khannanaba Thoura gi chairman oiramba Isaki masanapa ikto Sisi Sambuna la huluk asi haurokiba amasung India lenga ka sahi kungani pansukna ceasefire tawngadu sathrakleba pistoki akupa warul sing pallaba matung da mahak amasung mahak wakal manaba miyoi kharna ayimba yanada Myanmar based tawba Lieutenant General retired ISS Ramsan Vice Chairman amasung Lieutenant General Absalom Ramangi lusing makhada lanthenglaragani haiduna yausilli hairi ikatona phungdorakpa warul singi manungda July 3 2023 da Silonggi barapani da pangthokba pistok amada AK Mistra na mahaki aningba pambasing hanglakpada mahaki maikaidagi hak ani suba mirolgi revolutionary amani haina phungdokhibaga loinana Naga miyamgi wathuk asi athubu matamda warisin puraklabadi afabu oigani haina phungdoklakpa sulai kyairi loinana India lenga ki puksel sengdaba masat asina maram oidna asumba wakal seliba Naga miyam maru oina naha singda purup asiga lan makasa thaduna ikoigi puwari amasung punglam chatka lamsi haina so phungdorakre make oiba pambasiga mangda Naga pistok amadi unconditional oigadabani amasung prime minister gi level da wari sanagadabani haina so phungdorakhi Thasagi mangada konsa khulgi village chief yauna khunja singbo phu chairam ki bathodok zomi students organization manipuri all inpui students union rongmai Naga students organization manipur amasung liangmai Naga katimai ruangdi manipur na akan bamongde yaningda phungdorkhibaga loina thong asigi mayokta mairoi lokmari na democratic oiba khungjungsing sangsil lagani hairi thodok asigi mayokta numituta kangpokpi PS ta complaint report amasu file tawkrabani hairi Anoba laingak semnaba MLA singna Prime Minister amasung Home Minister taksilagani haibagi toknga sandurokle NP gi oinadi BJP na lusing balengak ta saugotpa tokhibagi firep hojik phawbu lengdana leiri Joy Kumar BJP Manipur Pradesh ki thopuba amanati irang laksinduna ingtappa hanjilaktringai da laingak semnaba claim torokanu haina national leader singna kangalakpa lei hairi Assam ki Guwahati da best over news channel amana Manipur gi MLA kungatare na Prime Minister Narendra Modi amasung Home Minister Amit Shah unadun miyam gi anoba lengak ama Manipur da semhanna bagi damakta taksin na warip lawre haiba yauna hiram asigi matang da Prime Minister amasung Home Minister unanaba MLA karna mangjauna na Delhi da kem tawduna leire haiba wafamna singam phongdor khibaga iroina state asigi miyoi section khargi maikei dagi February 2025 tagi salairakliba president rule gi lengak asi loisinduna anoba lengak ama semduna miyam gi wail thawda tawragani haiba wafam sing phongdok narakre news channel amana phongdor khiba wafam yauna state asigi political circle amasung miyoi kharna phongdor khiba wafam asigi matang danga sinumitang pausi asina BJP Manipur Pradesh ki makok thongba thakpuroiba singi manungda ama oiriba miyoi amada hanglubada mahak nahai February 9 2025 ta leramba lengak na resign tawkhrom matung president rule chalairakhibaga ikan kanadana party gi national headquarters gi maikei gi lusingba singna Manipur thokliba irang asil loisin khamjindana mahusagi ingtappa phibam hanjilaktri phawba anoba lengak ama semnabagi wafam haudoraktana makangalkiba laiki haiba wafam amakasu hojiki ahongba leitre hereki matang asida ningsingba yabadi Imphal East District Imphal West District ta BJP gi MLA anina punna khuyek piduna party asigi MLA singi oiba mifam ama pangthok lagani haiduna notification singba thokiba laikibani adubo mifam adu pangthokpagi mahuta khudongsa da bakhardagi pangthoktana matam kaktana yeithokle haina amuk phungdorpasu laikibani aduga pausi asina BJP Manipur Pradesh ki president gi mikhal pangthoklaba matung da party asina lusingba anoba laingak ama amuk hanna semlakadro haina hangkiba Laibak asigi oina leiriba state ki party president singi mikhal pangthoknaba
ऑब्जर्वर पार्टी की माइकई हापखिब लेख्रे अदुबु मणिपुर की पार्टी की प्रेसिडेंट हाप खनबग मरी लेना ऑब्जर्वर हाबलक लेट्री पार्टी की प्रेसिडेंट असी मिखल पांगथोकलगा खनबसु याई नत्रगना पार्टी की नेशनल लीडर सिंह फम असिगिदमक्त मियोई अमबु अपॉइंटमेंट पिरकपसु याई अदुबु हाइरिबा अपॉइंटमेंट असी पिरक्त्रिबा फावबो नत्रगना मिखल पांगथोकनबगी नोटिस थोक्त्रिबा फावबदी हौजिक लेरिबा पार्टी प्रेसिडेंट असी अदुमक लेंगदना लेहिनगनी अदुबु हौजिक मक्की ओइना पार्टी की लुसिंगबसिंगना मणिपुर की स्टेट प्रेसिडेंट अमा अपॉइंट तौरखिबा लेट्री मिखल पांगथोकनबा नोटिफिकेशन सिंगबा थोकपा लेट्री हैरकी अमरोमदा गुवाहाटी द बेस्ट तौबा न्यूज चैनल अमना फोंदोरकपा वफम सिंग पल्लदुना मखाताना हंगलुबदा महाकना हाई लोकल पाउसेदा रिपोर्ट तौरखिबा सिंग अदुदा युमफम ओइरगा हैरकपा ओइगनी अनौबा लेंगाक अमा सेमबगा मरी लेनना पार्टी की लुसिंगबा सिंगना एमएलए सिंग कौरकपा लेते दिल्ली द कैम्प तौबसु लेते अमसुंग मसिगिदमक्ता दिल्ली द संगसिनबा नत्रगन संगसिन नगदबसु लेते हाइना फोंदोरखी प्रेसिडेंट रूल्स की ममांगदा लेरंबा लेंगाक अदुना रिजाइन तौख्रबा मतुंगदा अनौबा लुसिंगबा अमगी मखादा लेबंगाक सेमलदुना सटख्रिबदु पार्टी की नेशनल लीडर सिंगना स्टेट असिगी इरांग असी हाना लोइसिल्लगा इंग तप्पा पुरखिगनी हाइबदगिनी मरम असिना हौजिक फावबगी ओइना अनौबा लेंगाक सेमहन बिनबा सेंटर की लुसिंगबा सिंगना तक्सिनबगी थौरांग अमत लेते हैरकी अमरोमदा पाउसे असना एनपीपी मणिपुर स्टेट यूनिट की प्रेसिडेंट वाइजोई कुमार गंगासी निमिदांग सानाकी वरीद मणिपुर की अनौबा लेंगाक सेमननब बीजेपी खक्त नतना एमएलए खरा दिल्ली द कैम्प तौबा हौरे खरसु यौसिल्लगदौरी हाइरकपदा एनपीपी की एमएलए खरसु याउरे हाइरबसे सुमना हंगलुबदा मागना हाई यौरमबा यौरमदबा हाइबदु पार्टी की माइकईदगिदी नॉलेज अमता लेते एनपीपी की ओइनादी बीजेपी ने लुसिंगबा ममांगी लेंगाकता सौगतपा थोकपगी आईबा सेरुंग पीखिबा अदु हौजिक फावबदा अहोंगबा लेत्रि अदुगा एनपीपी की माइकईदगिसु अनौबा लेंगाक अमा सेमननबा थौरांग थौसिल अमता पाइखतपा नत्रगना अतोपा पार्टी पाइखलकपदा खुसमनदुना चटमिनबगी थबुक लौखतपा लेत्रि हाइरखी पनबयाबदी नुमित खरनेगी ममांगदा फेब्रुआरी 9 2025 ते रिजाइन तौख्रबा मणिपुरी लेंगाकता मिनिस्टर ओइरंबा याउना एमएलए खरा गुवाहाटी दा चतुना आसाम की चीफ मिनिस्टर हिमंत बिस्वा शर्मा का उनखिबा लेखी अदु